JAC na changshilliba pung nifunipan ki general strike asigi manungda Manipur Leingak Tagi positive Oiba response ama Piraktrabadi Makha Taba Khongjang changsinnaba shem shaduna leire haina JAC against the brutal killing of Takhellambam Manoranjan gi Convenor Chanam Sanayaima Leingak ta chekshin thamlakli Wafamasi Takhellambam Manoranjan gi misiga mari lainana semkiba JAC na kaukiba pung nifunipan gi general strike sarugama oina waithau golaida changsin kiba miyam gi khongjang amada wafamasi mahangna fongdokibani Tiam konjil amadi waithau gi masing yamlaba maira paibi amadi miyamna lambi thingduna changsin kiba khongjang adugi matangda JAC asigi convenor Chanam Sanayaima hai misi asiga mari lainana semkiba JAC amadi imung manungi miyoi singna Manipur gi chief minister ga unaduna memorandum ama pisinki memorandum aduda yauriba demand sing adu pung kunmari gi manungda thabakto onthok Piraknaba JAC ki maikei dagi Leingak ta taksin ki bane adubu JAC amadi miyamna taliba dimana se Leingak ki maikei dagi pung kunmari ki manungda positive Oiba response pirakpagi mahut tasin ushinadabagi mawongda leibadagi pung nifunipan general strike asi kaukibane JAC na changshilakli ba khongjang asida miyamna saugat pirakpa asi thagale adubu maikei kharada JAC na lauthokiba wafam asi thawoidabagum kaithel phamba amadi dukan phamana chingba tawriba asi tawbiganu Imphal mayoda karigumba iho ama hawrakpa matamda maikei asom gi miyamna su sawaduna lakibane Takhellambam Manoranjan na thawai thakriba se imalaiba ki damangni kuki kulai paiba singna chatharakliba lana sida maitei gi khulngak naba konabada Manoranjan kuki kulai paiba singna bakhut chalaba matung miyathena hato pikhibane Leingak asina su JAC gi maikei dagi dakshin kiba wafam sing thabak oina onthok piraktuna kuki kulai paiba singi makhutta Piraktrabadi Manoranjan gi imung manung gi awaba si ubiduna phangpham thokpa Leingak ki kanaba sing phangan biu haina sumang makha taki Lurba tanbum sida lan marak sida onaban shem na tumaga leibire praja akoina asi ana mayam thoktana numit asimukta juni akoi nithokongda akoi misam mari leigidabje aduna asigumba timing sidadi akoi gi lebaki mapi pap oibiriba onaban chief minister ju kaitang initiative lobirakanda ngachi akoi JAC na taliba demand sing ase athuba matamda thabakto onthok pirangnaba akoi haijari akoina hairiba JAC na taliba demand sing ase thabakto onthok piraktragadi akoi asi bhaksang akoi logzagiroi aduna akoi ngasi JAC na taliba demand sing ase pung nifunipan gi akoina tawjariba bal ase loyer kanda akoina makha taba kari khongjang changsanggadagi haibado akoi Manipur da leiba civil society organization singa punjan narakanda akoi makha taba lepsarakani Lambi thingduna changsin kiba khongjang aduda maram chadana lakpa gari sing halan khrabasu ana layeng essential service amadi dharma karma lakpa singdi thadoki panba yabadi Takhellambam Manoranjan misiga mari lainana semkiba JAC na taliba demand sing aduda unified command gi chairman Manipur gi chief minister da sinagadabani Central government amasung kuki narco terrorist anigi marakta laiba suspension of operation su ase khudakta withdraw tawgadabane Central government Manipur da sanariba divide and rule policy khudakta lapkadabane Manipur da NRC khudakta chana hangadabane kuki narco terrorist na thanipal chumna maitegi mathakta landarakliba ase state government na ngakba ngamloidaba oirabadi khudakta pham thadokadabane mathau ningthina tawdraba central force sing khudakta hankro aduga state singak liba state force ta ahen ba sakti piu laikhidrabagi imungda Manipur police personnel amana mathau tawringai manung laikhidabada p by ex gracia amadi pifam thokpa khudong chaba sing aduga cham manana pigadabane haiba yauri